Matamgi Manipuri Wari ki YouTube channel asubu tabiriba khwai pumnamakpu taramna okjari. Ngasi amu taminarasi Aphaobi ani suba saruk. Lingthoina da nongdamba khangboi lakboi hais kaino is mina kauraga adumaina khangnabra he ai isaga yam nongaite ko amta sara khalakino ai yamna saungningi jani hoise ai lanjareba ado canteen da chapo charusira ngasi se ai gi birthday ne yare noina manabi khega dum taruso yadro aingonda gum horaisina kari wakhalno ai nupi angang se kya hainadi ko chatho as dadamba nangna ege puning de habaso ai khange ado ngasi de ai birthday ni na aina imanabi khaida dadamba bu porake na haido omi ngasi dang de please amta yabiyo ba hayeng de ai kemta haijaroi ba yare chatlo aina hainade dana ai ngasi se yamna saungningi jani nangondoy nang tainarakani lingthoi nongdambana chairakpaduda ikai mankiduna mapi tarai aduga karimta hairamdana chatkre numitto nongti nongmongba numitni nongsu matangduda churai lingthoi college ki campus manungda thariba student mayamna ngahak urum langnabagi semliba ukhongsingi manakta thariba phamduda phamduna machi lengdana lei mayamsu koyeng yengnei nongdamba kipinsu mayamna yengnarido karino haiduna yengthorai lingthoigi mataudu ubada nongdamba nongaitabadi phawi adubu henna sagotkre laisilembisu lingthoigi mataudu yengba ngamdraduna class tagi thoklaklaga lingthoigi manakta chensilai renu thaja mathang tholai nongdambasu lingthoigi wild oiba mataududa sauningman kiduna room dudagi prap tholokduna lingthoigi manaktamna lai nonglaktuda lingthoi nongdamba nungsibana setuda adumak phamduna masado thak nikna leibaduda laisilembisu chensilai nongdambasu yoksilai laisilembina lingthoi kanana kaidorage se engonda phajana amta hairooba manakta nongdamba leptuna leirambadu ubada laisilembi phuk hagolaaga nongdambagi mamaida kupangna hana thai karigino nangna asuk yamna phatrise ha ekhoi si nupini usitriro ha akhoi college dei tamba tokro haibra natraga nang toke haibra ama hayo ngasi mang ai principal da soidin report tawraga nangbu tan thongani nangna nupi akhoi se kari oina uge ha lingthoi kabla i laisi aina lanbane dadambada dumaina tawgano nongdamba karimta kumde laisilembida dumak yengduna laikre kipin nongdambada laisilembina khallibu wakhallondo saunningi kipinna laisilembi third class ti mi oina attitude ulkadabagi saruk nang sijekro wakhal se afaba mata khandrije kaigino ha nangna nongdamba se aduklana khallidu karigino ha nongdambagi thamoida kari khalli haba nang khangra nonsense nasak tu yeningde chakro chalo mi ama oraga positive oba wakal khanba haitaba nangbu noigi parents na kebda takpi tamidabro ha kipin saubo heman kibana lingthoiga leisiga ani dugi makhutu pairaga room lomda chingseli nongdamba kipingi makhutu pharaga kipingi khajaida kinna amurak thinjili leisilembi lingthoi thaja renu pumna mangai kipin ngake asauba amaga loinana nongdambada o nanggidamak lebleba aingonda fawba o marup amada muram laitana nangbu kangkhatpagidamak aingonda fawba khut tharaba asi hairaga kipin onthoktuna chatke dawi nongdamba ngasidi thamoido makhal mari thokna kairi magi nungsibagidamak kairi mabu nungsibibagadamak kaire magi mamanabagadamak kaire mabu miyamna kari oina urangani khallaga thamoido kaire kipin saungna chathige tawi nongdambana kipin aigi punsida khwadigi atangbu posat amakhak lei kipin asaubana hengatkre kipinna
Nangna pamase kaino? Aiga nanga phudatnase haibro? Lao, phunase lao. Kipin chongchilaktuna nongdambagi makhorida paiduna mamit manangak sangangna hatlagi matagum laikre. College tugi dongi nupa makhai chenthoraktuna khamnaba hotnai nongdamba kipinda khut thade kipindi thamoi sokrabanina nongdambagi makhorida parido thadokte nongdamba kanna laurai aigi punsida aigi imanabadagi hena nungsiba leite aina nungsiba heman kibagi aigi thamoi masak khangbibagi aina oina jakhibane aduga kipin nangse aigi best friend ne aina kanabu aigi thamoida latuna lei haiba nangna khangna karigi khangsanadribado Kipin paramba khutto thadoktuna nongdamba bu konsinki leisilembi ngakna yengduna lei Kipinna bai yarese aina khangudabagine nongdambana aigi best friend na aigi thamoi khangna aigi thamoida kari lei haibase khangbiramdabagi warobani Kipin I'm sorry yare lao nonglaksida pungcho chotle nongdamba leisilembida warowna yengi aduga tapna hairai gyan khara tana ne tana wado ngangba tamo mina haidoise kaino haina hana taba tamo adum kanda nangse miyamna nushigani aphaba nupi liri khuriba haibado oigani nongdamba chatki kipinsu matung inaki kipin amuk mamai onsilaklaga lingthoi nongdambada nangna khallido mabu nangna nushibado oiroi adumna tawraga miyama mangda matungda amuk hanna yolaba akai college sida amuk hanna lao ngasi nongdambana engonda khut tharibasisu kanagumba amagidamakni aduga misakto nongmadi mamitagi mapi tarakani adusu mamitna nongdambabu ujabadi phangda nushibana di ngaugani migi thamoi khangdana lana uganbi nupido nongdambana kipinbu makhut paiduna chingduna pukre leisilembi hairamlibadu mangondane haiba khangi nongdambana mangonda karigumba ama khalla haibasu khangi leisilembi magi igodi hanba leite leisilembina lingthoi kaino nangi hakanda aise mina asukthina ngangalisibo nangi damak natro fare nong chotpadudi aina imanabigi awabada mateng pangjabani adubu mina asukthina nganganba ai ngasidi yamnasu sauningi aduga nangna mingonda laluba male ngasigi thodokse engoda mina ngangalise kaigino ha lingthoisu khangsau saugalai nangna dadambada mathung maram khangdana nakhu tharido karigino nangi naralne adugine mina nangonda thina nganglamlido aigi mari lainade mathung maram khangdana mingonda khut thagano leisi nangna aigi hakanda lepibagi dadambada khut thabane haiba aisu khangi adubu manga sidi suklan lande aina lanbane aina mabu nusirubagi aina lanbane asi haraga lingthoi hi kablai leisilembina o aina loina lanba tare ne ha nangi hakan changluba aise nangna lana khalaba natro fare ai ngasidagi college lao noi myam sigi marakta college tamdoi sarpudi ai lairik tamba tokcharagi leisilembisu hi kaptuna thokre karigisu kaploi kappa tabani miyama mangda nupi amada thina ngangladi nupido mana phana lalasu yamna aphaobi nupi orasu thamoi lising kallasu sungsoi soidana kapkani aduga leisilembi wakan sukan khandadabi nupi natte nongdambana ahanbada utkiba khara lujadaba nesarduna leisilembina nongdambagi miyeng kuding haidorokpa toktorokpa kuding pumnamakta lana adumak ubani leisilembina nongdambase ngausinaba gunda ama oina ukibani nongdambagi thamoi hojiksu leisilembina khangdri khanglakpa mikupta kari oigani khallubada chamamnei kanana kanada hena nungsirakani haibasu khanbada khanpham thokte nongdambagi thamoidu leisina khanglakpa mikuptadi anido kanana hena nungsiba helakadage haibadusu khangminasi amana heloi amana taroi chap manabasu yai nongdambasu leisilembibu nungsibagi pamjabagi adumak tawkibani nongdambasu mara leite adubu hojik miyamna dikhalli kipinnasu khalli leisilembina lanbani haina thodok singduda leisilembigi mara leite mara leiribadi nongdambagi thamoina
ꯂꯩꯁꯤꯂꯦꯝꯕꯤꯕꯨ ꯈꯪꯅꯨꯡ ꯅꯨꯡꯁꯤꯈꯤꯕ ꯅꯣꯡꯗꯝꯕꯒꯤ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕ ꯊꯃꯣꯏꯗꯨꯅꯤ꯫ ꯅꯨꯡꯁꯤꯕ ꯍꯦꯃꯟꯈꯤꯕꯅꯤ ꯈꯟꯗꯨꯅ ꯅꯣꯇꯤꯁ ꯕꯣꯔꯗꯀꯤ ꯐꯣꯇꯣꯗꯣ ꯀꯅꯥꯅ ꯄꯥꯏꯒꯦ ꯍꯥꯏꯅ ꯀ꯭ꯂꯥꯁ ꯃꯅꯨꯡꯗꯨꯗ ꯊꯤꯕ ꯂꯥꯛꯈꯤꯕꯅꯤ ꯈꯟꯗꯨꯅ꯫ ꯌꯦꯡꯉꯨ, ꯅꯨꯄꯤ ꯑꯃ ꯀ꯭ꯂꯥꯁ ꯌꯥꯎꯗꯨꯅ ꯂꯩꯔꯦ, ꯅꯨꯄꯥ ꯃꯌꯥꯝ ꯂꯥꯛꯑꯒ ꯑꯣꯖꯥꯗꯒ ꯗꯤꯁꯇꯔꯕ ꯇꯧꯔꯒ ꯅꯨꯄꯤꯗꯨꯒꯤ ꯃꯔꯝꯗ ꯍꯪꯂꯛꯄ ꯈꯣꯠꯂꯛꯄ ꯑꯐꯥ ꯑꯣꯏꯔꯤꯡ ꯁꯥꯔꯛꯄ ꯍꯥꯏꯕꯁꯤꯗꯤ ꯁꯣꯏꯗꯅ ꯁꯥꯎꯐꯝ ꯊꯣꯛꯄꯅꯤ꯫ ꯂꯥꯟꯅ ꯂꯧꯕ ꯇꯥꯕꯅꯤ꯫ ꯅꯨꯄꯤꯗꯣ ꯅꯣꯏꯅ ꯑꯣꯏꯔꯝꯂꯁꯨ ꯅꯣꯏꯁꯨ ꯁꯣꯏꯗꯅ ꯅꯣꯡꯗꯝꯕꯕꯨ ꯒꯨꯟꯗꯥ ꯐꯠꯇ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕ ꯑꯃ ꯑꯣꯏꯅ ꯑꯗꯨꯃꯛ ꯎꯒꯅꯤ꯫ ꯂꯩꯁꯤꯂꯦꯝꯕꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯂꯤꯡꯊꯣꯏ ꯃꯌꯨꯝꯗ ꯃꯃꯥ ꯗꯥꯏꯁꯤ ꯑꯃꯗꯤ ꯃꯄꯥ ꯖꯦꯝꯁꯀꯅ ꯀꯦꯛꯀ ꯂꯩꯗꯅ ꯄꯥꯔꯇꯤ ꯇꯧꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯗꯨꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯒ ꯍꯜꯂꯛꯄꯗꯨꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯗꯥꯏꯁꯤꯅ, ꯀꯩꯗꯧꯔꯒꯦ ꯏꯆꯥꯊꯣꯏ? ꯖꯦꯝꯁꯅ ꯑꯃꯨꯛ, ꯀꯩꯅꯣ ꯏꯆꯥꯊꯣꯏ, ꯅꯣꯡ ꯆꯨꯔꯤꯉꯩꯁꯤꯗ ꯂꯥꯛꯇ꯭ꯔꯗꯤ ꯌꯥꯗ꯭ꯔꯕꯣ ꯅꯪꯕꯣ? ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯑꯁꯨ ꯌꯥꯕꯁꯤꯕꯨ꯫ ꯂꯤꯡꯊꯣꯏꯅ ꯑꯃꯨꯛ, ꯑꯩ ꯏꯁꯥꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯕꯥꯔꯗꯦ ꯄꯥꯔꯇꯤ ꯁꯤꯜꯂꯤꯁꯦ ꯅꯣꯏ ꯑꯗꯨꯝ ꯇꯧꯔꯣ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ꯫ ꯂꯤꯡꯊꯣꯏ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯈꯤ, ꯊꯣꯡꯁꯨ ꯂꯣꯛ ꯇꯧꯁꯤꯜꯂꯒ ꯁꯥꯋꯔ ꯇ꯭ꯌꯨꯕ ꯃꯅꯨꯡꯗ ꯍꯤꯞꯊꯔꯒ ꯍꯤ ꯀꯞꯄꯤ꯫ ꯉꯁꯤꯒꯤ ꯅꯣꯡꯗꯝꯕꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯗꯕ ꯃꯇꯧꯗꯨꯗ, ꯑꯗꯨꯒ ꯀꯤꯄꯤꯟꯒꯤ ꯋꯥꯍꯩꯗꯨꯗ ꯆꯤꯡꯅꯕ ꯑꯃꯁꯨ ꯂꯩ꯫ ꯅꯣꯡꯗꯝꯕꯅ ꯀꯅꯥꯕꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯊꯝꯗꯨꯅ ꯅꯨꯡꯁꯤꯔꯤꯕꯅꯣ? ꯈꯜꯂꯨꯕꯗ ꯈꯟꯐꯝ ꯊꯣꯛꯇ꯭ꯔꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏꯅ ꯆꯤꯡꯅꯕ ꯑꯃꯒ ꯊꯥꯖꯕ ꯑꯃꯒ ꯄꯨꯟꯁꯤꯟꯗꯨꯅ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯊꯣꯛꯂꯛꯏ꯫ ꯑꯣ, ꯂꯩꯁꯤꯂꯦꯝꯕꯤ ꯁꯣꯏꯗꯅ ꯑꯣꯏꯕ ꯇꯥꯔꯦ꯫ ꯂꯩꯁꯤꯂꯦꯝꯕꯤ, ꯗꯥꯗꯝꯕꯗꯤ ꯑꯩꯒꯤꯅꯤ꯫ ꯅꯪꯕꯨ ꯑꯩꯅ ꯗꯥꯗꯝꯕꯅ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯍꯜꯂꯣꯏ꯫ ꯂꯤꯡꯊꯣꯏ ꯐꯠꯇꯕ ꯋꯥꯈꯜ ꯑꯃ ꯁꯥꯒꯠꯂꯛꯇꯨꯅ ꯀꯞꯂꯝꯕꯗꯒꯤ ꯅꯣꯛꯊꯣꯔꯛꯏ꯫ ꯀꯩꯕ, ꯗꯥꯗꯝꯕꯅ ꯂꯩꯁꯤꯌꯥ? ꯑꯣꯏꯔꯣꯏꯗꯕ ꯋꯥꯈꯜꯅꯤ꯫ ꯗꯥꯗꯝꯕ ꯅꯪꯗꯤ ꯑꯩꯒꯤꯅꯤ꯫ ꯂꯩꯁꯤꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯍꯦꯟꯒꯦ? ꯏꯔꯜ ꯏꯊꯨꯝ, ꯁꯛ ꯐꯖꯕ, ꯃꯥꯅ ꯍꯦꯟꯕ꯭ꯔꯣ? ꯑꯩꯅ ꯂꯩꯁꯤꯂꯦꯝꯕꯤꯁꯦ ꯁꯣꯏꯗꯅ ꯀꯣꯂꯦꯖꯁꯤꯗꯒꯤ ꯍꯣꯡꯗꯣꯛꯍꯟꯈ꯭ꯔꯒꯅꯤ꯫ ꯃꯥꯅ ꯀꯣꯂꯦꯖꯁꯤꯗ ꯁꯨꯝ ꯇꯝꯂꯒ ꯂꯩꯔꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯀꯥꯏꯕ ꯂꯥꯛꯀꯅꯤ꯫ ꯑꯣ, ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯗꯥꯗꯝꯕꯅ ꯉꯥꯡꯈꯤꯕꯁꯤꯡꯗꯨꯗꯤ ꯂꯩꯁꯤꯂꯦꯝꯕꯤꯕꯨ ꯉꯥꯎꯗꯨꯅ ꯂꯩꯕꯒꯤ ꯑꯩꯕꯨ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯑꯣꯏꯔꯕꯣꯌꯦ? ꯂꯩꯁꯤꯂꯦꯝꯕꯤ, ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯀꯥꯏꯍꯟꯒꯗ꯭ꯔꯣ? ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯐꯪꯗꯕ ꯌꯥꯔꯣꯏ꯫ ꯅꯪꯕꯨ ꯍꯥꯟꯅ ꯍꯥꯠꯀꯅꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯑꯩꯒꯤ ꯏꯊꯥꯅꯨꯡꯗꯒꯤ ꯃꯨꯟꯗꯨꯅ ꯄꯨꯈꯤꯕ ꯌꯥꯔꯣꯏ꯫ ꯂꯤꯡꯊꯣꯏ ꯂꯩꯁꯤꯂꯦꯝꯕꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯡꯗꯝꯕꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕꯅꯤ꯫ ꯂꯩꯁꯤꯂꯦꯝꯕꯤꯕꯨ ꯃꯔꯨ ꯐꯪꯅ ꯃꯥꯡꯍꯟꯅꯕ ꯍꯥꯟꯅ ꯁꯤꯜꯂꯒꯦ ꯈꯟꯈ꯭ꯔꯦ꯫ ꯀꯞꯂꯝꯕ ꯃꯥꯏꯊꯣꯡꯗꯣ ꯍꯤꯡꯆꯥꯕꯤ ꯑꯃꯒꯨꯝ ꯊꯃꯣꯏ ꯀꯟꯁꯤꯟꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯤꯄꯤꯟꯒ ꯅꯣꯡꯗꯝꯕꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯀꯤꯄꯤꯟꯅ, ꯚꯥꯏ, ꯂꯩꯁꯤꯂꯦꯝꯕꯤꯁꯦ ꯅꯪꯉꯣꯟꯗ ꯌꯥꯝ ꯂꯥꯟꯅ ꯁꯨꯝ ꯎꯔꯤꯁꯤꯕꯨ ꯃꯀꯣꯛꯀ ꯆꯥꯛꯄꯖꯥꯠꯂꯣ? ꯅꯣꯡꯗꯝꯕꯅ, ꯚꯥꯏ, ꯑꯩꯒꯤ ꯏꯔꯥꯜ ꯉꯥꯛꯇꯅꯤ꯫ ꯃꯥꯅ ꯑꯩꯁꯦ ꯍꯧꯕꯗꯒꯤ ꯑꯗꯨꯃꯛ ꯂꯥꯟꯅ ꯎꯈ꯭ꯔꯦ꯫ ꯑꯗꯨꯅꯅꯦ ꯑꯩꯁꯦ ꯉꯥꯎꯁꯤꯟ ꯐꯩꯖꯟꯅꯕ ꯒꯨꯟꯗꯥ ꯑꯣꯏꯅꯁꯨ ꯎꯔꯦ, ꯋꯥꯔꯛꯄ ꯉꯝꯗꯕ ꯃꯤ ꯑꯃ ꯑꯣꯏꯅꯁꯨ ꯎꯔꯦ꯫ ꯆꯨꯝꯃꯦ, ꯎꯐꯝꯁꯨ ꯊꯣꯛꯏ꯫ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯅꯨꯄꯥ ꯑꯃꯅ ꯃꯥꯒꯤ ꯃꯐꯝꯗ ꯑꯍꯥꯟꯕ ꯎꯠꯄ ꯅꯦꯆꯔꯗꯣ, ꯑꯗꯨꯅ ꯃꯇꯨꯡ ꯇꯥꯔꯛꯄ ꯃꯥꯒꯤ ꯔꯦꯁꯄꯣꯟꯁ ꯑꯣꯏꯗꯣꯏꯅꯦ꯫ ꯑꯩꯅ ꯁꯛ ꯀꯥꯛꯅ ꯍꯧꯔꯨꯕꯅꯤꯅ ꯃꯥꯅꯁꯨ ꯁꯛ ꯀꯥꯛꯅ ꯔꯦꯁꯄꯣꯟꯁ ꯄꯤꯔꯛꯄꯅꯦ꯫ ꯑꯩꯕꯨ ꯂꯥꯟꯅ ꯑꯗꯨꯝ ꯎꯕꯅꯦ꯫ ꯃꯁꯤꯗ ꯑꯩ ꯁꯥꯎꯗꯦ꯫ ꯑꯗꯨꯒ ꯚꯥꯏ, ꯅꯪꯁꯨ ꯃꯉꯣꯟꯗ ꯁꯥꯎꯔꯨꯅꯨꯀꯣ꯫ ꯅꯪꯅꯕꯨꯗꯤ ꯑꯩ ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯔꯤꯅꯤ, ꯑꯗꯨꯒ ꯂꯥꯟꯕꯗꯤ ꯑꯩꯈꯣꯏꯅ ꯂꯥꯜꯂꯦꯕ ꯚꯥꯏ꯫ ꯍꯣꯏ ꯚꯥꯏ ꯅꯣꯡꯗꯝꯕ, ꯅꯪꯅ ꯍꯥꯏꯔꯤꯗꯨꯁꯨ ꯆꯨꯝꯃꯦ꯫ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯂꯥꯟꯈ꯭ꯔꯦ, ꯑꯗꯨꯒꯤꯅꯦ꯫ ꯌꯥꯝꯅ ꯆꯨꯝꯃꯦ ꯚꯥꯏ꯫ ꯑꯗꯣ ꯂꯩꯁꯤꯂꯦꯝꯕꯤꯗꯣ ꯀꯣꯂꯦꯖ ꯀꯥꯔꯛꯇꯧꯕ ꯃꯥꯟꯗ꯭ꯔꯦ꯫ ꯈꯪꯗ꯭ꯔꯦꯗ ꯚꯥꯏ, ꯑꯩꯗꯤ ꯂꯩꯁꯤꯂꯦꯝꯕꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯅꯣꯡꯗꯝꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯃꯥꯅ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯕꯁꯨ ꯅꯨꯡꯁꯤꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯃꯤꯡ ꯂꯧꯗꯨꯅ ꯂꯩꯁꯤꯂꯦꯝꯕꯤꯅ ꯑꯩꯕꯨ ꯅꯨꯡꯁꯤꯍꯟꯕ ꯄꯥꯝꯃꯦ꯫ ꯑꯩꯒꯤ ꯁꯛꯁꯦ ꯂꯣꯠꯇꯨꯅ, ꯑꯩꯅ ꯃꯥꯒꯤ ꯑꯉꯝꯕ ꯍꯣꯠꯅꯗꯨꯅ, ꯑꯩ ꯃꯥꯕꯨ ꯁꯛ ꯁꯨꯛꯎ ꯎꯍꯟꯗꯅ ꯃꯥꯕꯨ ꯅꯨꯡꯁꯤꯅꯒꯦ ꯈꯜꯂꯦ꯫ ꯑꯦ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯌꯥꯝ ꯂꯨꯏꯍꯦ ꯅꯪꯒꯤ ꯊꯕꯛꯁꯤꯗꯤ꯫ ꯑꯗꯨꯒ ꯈꯪꯅꯔꯛꯄ ꯅꯨꯃꯤꯠꯇꯅ ꯀꯝꯗꯧꯔꯛꯄ? ꯈꯪꯅꯔꯛꯄ ꯅꯨꯃꯤꯠꯇꯣ ꯃꯥꯒꯤ ꯃꯐꯝꯗ ꯍꯥꯏꯖꯕ ꯇꯥꯔꯦꯗꯅ꯫ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯒꯤ ꯑꯩꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯅꯨꯄꯥ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯈꯤꯕꯅꯦ ꯍꯥꯏꯕꯁꯦ꯫ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯊꯧꯔꯥꯡ ꯌꯥꯠꯄ ꯂꯣꯏꯈ꯭ꯔꯦ꯫ ꯅꯣꯡꯗꯝꯕ ꯅꯨꯡꯁꯤꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ
ꯂꯩꯁꯤꯂꯦꯝꯕꯤꯕꯨ ꯁꯨꯝꯃꯒꯦ ꯈꯟꯈ꯭ꯔꯦ꯫ ꯅꯣꯡꯗꯝꯕꯅ ꯚꯥꯏ, ꯑꯗꯨꯒ ꯅꯣꯡꯗꯝꯕ ꯍꯥꯏꯔꯤꯕ ꯑꯩꯁꯦ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯣꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅꯕꯁꯨ ꯍꯣꯠꯅꯗꯕ ꯌꯥꯗꯦ꯫ ꯑꯁ ꯚꯥꯏ, ꯅꯪꯅ ꯂꯩꯁꯤꯂꯦꯝꯕꯤꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯔꯝꯃꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯈꯤꯅꯨꯗ, ꯃꯥꯅ ꯅꯨꯡꯁꯤꯔꯀꯥꯟꯗ ꯍꯦꯟꯅ ꯅꯨꯡꯁꯤꯁꯜꯂꯣ꯫ ꯅꯠꯇ꯭ꯔꯗꯤ ꯃꯥꯅ ꯅꯪꯕꯨ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ, ꯊꯧꯔꯥꯡ ꯈꯨꯗꯤꯡꯃꯛꯇ ꯅꯨꯡꯁꯤꯌꯨ ꯌꯥꯗ꯭ꯔꯗꯤ ꯅꯪ ꯌꯥꯝꯅ ꯋꯥꯅꯤꯌꯦ꯫ ꯑꯅꯤꯗꯨ ꯑꯟꯗ꯭ꯔꯣꯒꯤ ꯄꯨꯛꯆꯦꯞꯄꯤꯗꯨ ꯄꯦꯛ 6 ꯁꯨꯅꯔꯛꯄꯗꯒꯤꯗꯤ ꯑꯃꯨꯛ ꯀꯞꯅꯔꯛꯏ꯫ ꯗꯝꯕꯅ ꯚꯥꯏ, ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ꯫ ꯉꯁꯥꯏ ꯑꯩꯅ ꯅꯉꯣꯟꯗ ꯇꯧꯈꯤꯕꯗꯣ ꯑꯩꯒꯤ ꯈꯨꯠꯁꯦ ꯍꯥꯟꯅ ꯊꯨꯗꯦꯛꯑꯒ ꯐꯗꯧꯅꯤ꯫ ꯅꯨꯄꯤꯅ ꯍꯦꯟꯅ ꯂꯨꯅ ꯂꯧꯕ, ꯏꯃꯥꯟꯅꯕꯕꯨ ꯈꯨꯠ ꯊꯥꯕ ꯉꯝꯕ ꯈꯨꯠꯁꯦ꯫ ꯑꯁ ꯌꯥꯔꯁꯦ, ꯌꯥꯔꯦ ꯚꯥꯏ, ꯑꯩ ꯀꯩꯝꯇ ꯈꯟꯗꯦ, ꯑꯩ ꯀꯩꯝꯇ ꯈꯟꯗꯦ, ꯀꯩꯗꯧꯔꯒꯦ? ꯊꯃꯣꯏꯗꯨꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯌꯨ, ꯐꯨꯕꯩ ꯋꯥꯗꯤ ꯐꯨꯅꯤꯡꯉꯤꯈꯩ ꯑꯗꯨꯝ ꯐꯨꯕꯤꯌꯨ ꯚꯥꯏ꯫ ꯗꯝꯕꯅ ꯌꯥꯔꯦꯗ ꯚꯥꯏ, ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯚꯥꯏ, ꯑꯗꯨꯕꯨ ꯚꯥꯏ, ꯑꯩ ꯅꯪꯒꯤ ꯋꯥꯈꯜꯗꯨꯗꯤ ꯌꯥꯝ ꯊꯤꯅ ꯊꯥꯒꯠꯂꯦ꯫ ꯑꯩ ꯌꯥꯝ ꯊꯤꯅ ꯊꯥꯒꯠꯂꯦ ꯚꯥꯏ꯫ ꯑꯩꯒꯤ ꯃꯔꯨꯞꯀꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ, ꯁꯤꯔꯁꯨ ꯄꯥꯡꯒꯅꯤ꯫ ꯅꯪꯒꯤ ꯉꯁꯥꯏꯒꯤ ꯋꯥꯍꯩꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃꯈꯛ ꯂꯩ꯫ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅꯦ꯫ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯗꯨꯗ ꯅꯪꯕꯨ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯃ ꯑꯣꯏꯔꯝꯕꯗꯒꯤ ꯑꯩꯒꯤ ꯂꯥꯏꯐ ꯐ꯭ꯔꯦꯟ ꯑꯣꯏꯈ꯭ꯔꯦ꯫ ꯅꯪꯅ ꯁꯤꯕ ꯃꯐꯝꯗ ꯑꯩ ꯁꯤꯗꯣꯏꯅꯤ, ꯑꯩꯅ ꯁꯤꯕ ꯃꯐꯝꯗꯁꯨ ꯅꯪꯁꯨ ꯁꯤꯒꯗꯕꯅꯤ꯫ ꯏꯕꯥꯅꯤ ꯁꯤꯃꯤꯟꯅꯗꯣꯏꯅꯦ ꯚꯥꯏ꯫ ꯑꯩꯁꯨ ꯁꯤꯒꯅꯤ ꯚꯥꯏ꯫ ꯅꯪꯅ ꯁꯤꯕ ꯃꯐꯝꯗ ꯅꯪꯒꯤ ꯅꯇꯦꯡꯁꯨ ꯑꯩꯅ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯄꯥꯡꯒꯅꯤ꯫ ꯃꯥꯏ ꯂꯩꯗꯨꯅ ꯈꯛ ꯆꯦꯜꯂꯣꯏ ꯚꯥꯏ꯫ ꯑꯅꯤꯗꯨ ꯀꯞꯃꯤꯟꯅꯕ ꯌꯥꯕ ꯀꯞꯃꯤꯟꯅꯔꯒ ꯃꯌꯨꯝ ꯃꯌꯨꯝꯗ ꯃꯦꯟꯃꯥꯟ ꯑꯃꯠꯇ ꯇꯥꯗꯈꯩ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯀꯣꯏꯂꯥꯎꯁꯨ ꯂꯥꯎꯏ ꯅꯣꯡꯗꯝꯕꯗꯤ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄꯅꯤꯍꯦ, ꯀꯅꯥꯝ ꯀꯩꯝ ꯍꯥꯏꯕꯤꯔꯛꯀꯅꯨ꯫ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯕꯁꯦ ꯊꯃꯣꯏ ꯁꯦꯡꯅ, ꯌꯥꯝ ꯁꯦꯡꯇ꯭ꯔꯤꯛ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯔꯝꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯁꯨꯃꯥꯡꯗꯨꯗ ꯒꯥꯔꯤꯗꯣ ꯏꯟꯗꯅ ꯍꯥꯏꯗꯅ ꯂꯥꯎ ꯂꯥꯎꯗꯅ ꯆꯪꯂꯛꯏ꯫ ꯃꯄꯥ ꯂꯦꯝꯕ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯦꯝꯕ ꯃꯆꯥꯅ ꯑꯃꯨꯛꯇ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯜꯂꯛꯄ ꯎꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯅꯣꯡꯗꯝꯕ ꯑꯗꯨꯝꯅ ꯍꯜꯂꯛꯄꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯄꯦꯟꯗꯕ, ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯈꯜꯂꯒ ꯃꯆꯥꯕꯨ ꯆꯩꯕ ꯉꯝꯗꯦ꯫ ꯆꯩꯔꯨꯔꯁꯨ ꯃꯆꯥꯅꯨꯄꯥꯒꯤ ꯃꯤꯍꯨꯜ ꯈꯪꯕꯅꯤꯅ ꯑꯃꯨꯛ ꯒꯥꯔꯤꯗꯣ ꯏꯟꯊꯣꯛꯂꯒ ꯆꯠꯈ꯭ꯔꯗꯤ ꯍꯥꯏꯅ ꯄꯥꯈꯠꯂꯤ꯫ ꯑꯗꯨꯅ ꯃꯃꯥ ꯊꯥꯗꯣꯏ ꯇꯧꯔꯒ ꯏꯪꯅ ꯇꯞꯅ ꯍꯪꯍꯜꯂꯒꯦ ꯈꯜꯂꯒ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯣꯡꯗꯝꯕꯅ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯄꯦꯟꯗꯦꯍꯦ, ꯑꯗꯨꯒ ꯅꯪ ꯄꯦꯜꯂꯣꯀꯣ, ꯅꯪꯁꯨ ꯄꯦꯜꯂꯣ꯫ ꯑꯩꯅ ꯉꯥꯎꯔꯤꯁꯤ ꯎꯔꯒ ꯄꯦꯜꯂꯣꯀꯣ꯫ ꯉꯥꯎꯁꯨ ꯉꯥꯎꯈꯤꯅꯤ ꯑꯩꯗꯤ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ, ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯥꯎꯁꯤꯟꯅꯅꯨ ꯍꯥꯏꯗꯨꯅ ꯅꯆꯤꯟꯗꯨꯅ ꯍꯥꯏꯔꯛꯇ꯭ꯔꯤ ꯐꯥꯎꯕ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯕꯁꯦ, ꯊꯃꯣꯏ ꯈꯪꯕꯤꯔꯝꯕꯁꯦ ꯅꯨꯡꯉꯥꯏ, ꯀꯅꯥꯝꯇ ꯅꯋꯥ ꯂꯧꯗꯦ꯫ ꯁꯨꯝ ꯆꯪꯂꯛꯄꯅ ꯃꯄꯥ ꯂꯦꯝꯕ ꯂꯦꯞꯂꯤꯕꯗꯣ ꯎꯗꯦ꯫ ꯃꯁꯥꯗꯨꯁꯨ ꯌꯨꯍꯥꯔ ꯍꯥꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯀꯣꯏꯍꯥꯏ ꯍꯥꯏꯔꯒ ꯆꯨꯝꯗ꯭ꯔꯤꯡ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯈꯤꯒꯦ ꯇꯧꯏ꯫ ꯌꯨꯗꯣ ꯐꯖꯅ ꯉꯥꯎꯔꯕꯁꯨ ꯃꯄꯥ ꯂꯦꯝꯕꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯣ ꯎꯔꯨꯕꯗ ꯍꯥꯏꯐꯦꯠ ꯍꯦꯟꯗꯣꯛꯇꯨꯅ ꯆꯠꯂꯨꯔꯕ ꯈꯣꯡꯊꯥꯡꯗꯣ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯏ꯫ ꯍꯥꯏꯗꯅ ꯆꯠꯂꯝꯕꯗꯨꯁꯨ ꯁ꯭ꯇꯦꯟ ꯌꯨꯡꯕꯒꯨꯝ ꯌꯨꯡꯗꯨꯅ ꯂꯦꯞꯈ꯭ꯔꯦ꯫ ꯃꯄꯥ ꯂꯦꯝꯕ ꯀꯔꯤꯝꯇ ꯈꯪꯖꯤꯟꯅꯗꯕ ꯁꯥꯔꯒ ꯍꯥꯏꯔꯛꯏ꯫ ꯗꯝꯕ, ꯍꯜꯂꯛꯄ ꯊꯦꯡꯉꯤꯅ, ꯀꯣꯂꯦꯖꯀꯤ ꯊꯕꯛ ꯏꯪꯈꯥꯡꯒ ꯂꯩꯕ꯭ꯔꯣ? ꯅꯣꯡꯗꯝꯕꯁꯨ ꯃꯥꯟꯅꯕ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯤ꯫ ꯍꯣꯏ ꯄꯥ꯫ ꯐꯔꯦ ꯐꯔꯦ, ꯄꯣꯊꯥꯖꯔꯨꯔꯣ꯫ ꯍꯣꯏ ꯄꯥ꯫ ꯃꯈꯣꯡꯗ ꯍꯥꯏꯗꯤ ꯍꯥꯏ, ꯑꯗꯨꯕꯨ ꯃꯄꯥ ꯂꯦꯝꯕ ꯈꯪꯈꯤꯅꯤ ꯍꯥꯏꯅ ꯃꯈꯣꯡꯗꯣ ꯀꯥꯔꯟ ꯆꯜꯂꯒ ꯆꯠꯅꯕ ꯑꯃꯨꯛ ꯇꯧꯏ꯫ ꯌꯨꯗꯣ ꯉꯥꯎꯃꯟꯕꯒꯤ ꯆꯠꯄꯗ ꯌꯨꯍꯥꯔ ꯍꯥꯏꯕꯒꯤ ꯇꯥꯏꯞꯇꯒ ꯍꯥꯏꯕꯤꯗꯨꯅꯤ ꯇꯧꯔꯤꯁꯦ꯫ ꯃꯄꯥ ꯂꯦꯝꯕꯗꯤ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯃꯥꯕꯨ ꯀꯤꯗꯅ ꯉꯥꯎꯗꯕ ꯁꯥꯕꯒꯤ ꯃꯑꯣꯡꯗꯣ ꯎꯕꯗ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ꯫ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯍꯣꯏꯅꯦ,
ꯑꯗꯨꯅꯦꯕ ꯉꯥꯎꯔꯁꯨ ꯑꯗꯨꯃꯥꯏꯅ ꯕꯦꯕꯥꯔꯗꯤ ꯂꯩꯔ ꯉꯥꯎꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯗꯧꯕꯒꯤ ꯁꯥꯎꯗꯣꯏꯅꯣ ꯅꯨꯄꯥꯅꯤ ꯉꯥꯎꯗꯧꯅꯤ ꯆꯍꯤ ꯆꯨꯞꯄ ꯉꯥꯎꯕꯁꯨ ꯅꯠꯇꯦ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯉꯥꯎꯕꯗꯤ ꯉꯥꯎꯈꯥꯏꯌꯨꯁꯤꯗ ꯂꯩꯔꯦꯍꯦ ꯏꯄꯥꯗꯤ ꯕꯦꯕꯥꯔꯗꯤ ꯀꯥꯏꯕꯤꯅꯨ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯦ ꯃꯄꯥ ꯑꯩꯕꯨꯗꯤ ꯕꯦꯕꯥꯔ ꯇꯝꯕꯤꯔꯤꯖꯥꯠꯅꯤ ꯂꯦꯝꯕ ꯋꯥꯈꯜꯗ ꯁꯥꯎꯅꯤꯡꯕꯒ ꯄꯣꯛꯇꯦ ꯃꯆꯥ ꯅꯨꯄꯥ ꯃꯆꯥ ꯊꯣꯛꯏ ꯕꯦꯕꯥꯔ ꯂꯩ ꯅꯣꯡ ꯐꯥꯗꯣꯛ ꯉꯥꯎꯈꯥꯏꯕꯕꯨ ꯈꯜꯂꯒ ꯍꯦꯟꯅ ꯑꯗꯨꯝ ꯍꯔꯥꯎꯏ ꯊꯥꯗꯣꯏꯒ ꯑꯃꯨꯛꯇꯪ ꯌꯨꯝꯗ ꯊꯦꯡꯅꯩ ꯊꯥꯗꯣꯏꯅ ꯀꯥꯏꯗꯅꯣ ꯌꯨ ꯅꯝꯁꯤꯗꯤ ꯗꯝꯕ ꯀꯥꯏꯗꯒꯤ ꯌꯨꯅꯣ ꯏꯃꯥ ꯑꯩ ꯌꯨ ꯊꯛꯄ ꯍꯩꯇꯦꯍꯦ ꯏꯁ ꯗꯝꯕ ꯏꯃꯥꯗꯤ ꯃꯥꯡꯖꯔꯦꯗꯅ ꯌꯨꯒ ꯊꯛꯂꯛꯏꯁꯤꯕꯨ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯄꯩꯅꯣ ꯀꯅꯥꯒ ꯄꯨꯜꯂꯨꯏꯅꯣ ꯃꯤ ꯉꯁꯤꯗꯤꯅꯦ ꯏꯃꯥ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯅꯣꯡꯗꯝꯕꯕꯨ ꯃꯃꯥ ꯊꯥꯗꯣꯏꯅ ꯔꯨꯝ ꯃꯅꯨꯡꯗ ꯆꯤꯡꯁꯤꯜꯂꯒ ꯉꯥꯡꯉꯤ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯅꯄꯥꯅ ꯈꯪꯉꯗꯤ ꯑꯩꯕꯨ ꯋꯥꯊꯣꯛꯑꯅꯤ ꯃꯤ ꯑꯩꯁꯦ ꯅꯪꯒꯤ ꯍꯥꯛꯇꯛꯁꯤꯗꯅꯦ ꯑꯩ ꯅꯄꯥꯅ ꯄꯨꯟꯁꯤꯁꯤꯗ ꯐꯨꯔꯛꯇ꯭ꯔꯤꯕꯁꯦ ꯅꯣꯡꯃꯗꯤ ꯐꯨꯈꯤꯕ ꯁꯣꯏꯗ꯭ꯔꯕꯅꯦ ꯑꯁ ꯏꯃꯥ ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦ ꯌꯥꯝ ꯋꯥꯔꯦ ꯑꯩ ꯃꯃꯥ ꯊꯥꯗꯣꯏ ꯃꯆꯥ ꯃꯊꯟꯇꯅꯤ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯩ ꯊꯥꯗꯣꯏꯅ ꯈꯣꯡꯎꯞꯀꯗꯣ ꯂꯧꯊꯣꯛꯄꯤꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯅꯣꯡꯗꯝꯕ ꯄꯣꯞ ꯇꯥꯗꯨꯅ ꯇꯨꯝꯈ꯭ꯔꯦ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛꯀ ꯆꯥꯕꯁꯨ ꯊꯣꯛꯂꯛꯇ꯭ꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯤꯡꯊꯣꯏ ꯀꯞꯄꯒ ꯇꯣꯛꯈ꯭ꯔꯦ ꯍꯤꯡꯆꯥꯕꯤꯒꯤ ꯔꯣꯜ ꯂꯧꯈ꯭ꯔꯦ ꯕꯥꯔꯗꯦ ꯄꯥꯔꯇꯤꯗꯣ ꯄꯤꯛꯅ ꯁꯤꯟꯕ ꯌꯥꯔꯣꯏ ꯃꯄꯥꯒꯤ ꯁꯪꯒ ꯑꯔꯩꯕꯒꯩꯁꯨ ꯀꯧ ꯃꯥꯒꯤ ꯑꯔꯩꯕ ꯁꯪꯒꯁꯨ ꯀꯧꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯗ ꯍꯥꯏ ꯃꯄꯥ ꯖꯦꯝꯁ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯏꯟꯖꯤꯅꯤꯌꯔꯅꯤ ꯑꯗꯨꯅ ꯃꯆꯥ ꯃꯊꯟꯇ ꯄꯣꯛꯆꯕꯤ ꯊꯥꯗꯣꯏꯅꯤ ꯈꯨꯗꯛꯇ ꯄꯥꯔꯇꯤꯗꯨ ꯑꯃꯨꯛ ꯆꯥꯎꯅ ꯂꯥꯡꯈꯠꯈ꯭ꯔꯦ ꯂꯤꯡꯊꯣꯏ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯗ ꯄꯥꯔꯇꯤꯗꯣ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯁꯨ ꯈꯨꯗꯛꯇ ꯀꯧꯗꯨꯅ ꯆꯥꯎꯅ ꯗꯨꯝꯗꯥꯝ ꯇꯧꯗꯨꯅ ꯄꯥꯡꯊꯣꯛꯏ ꯊꯃꯣꯏꯗꯅ ꯃꯍꯨ ꯄꯨꯕꯤ ꯂꯤꯟ ꯑꯃꯣꯝꯒꯨꯝ ꯋꯥꯈꯜꯗ ꯐꯠꯇꯕꯒꯤ ꯂꯥꯏꯅ ꯇꯨꯡꯁꯤꯟꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯩꯁꯤꯂꯦꯝꯕꯤ ꯀꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯃꯃꯥ ꯄ꯭ꯔꯃꯣꯗꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨꯗ ꯆꯪꯁꯤꯜꯂꯤ ꯅꯤꯡꯊꯦꯝꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯅꯤꯡꯊꯦꯝꯅ ꯕꯦꯝꯃ ꯀ꯭ꯂꯥꯁꯇꯤ ꯀꯃꯥꯏꯅ ꯇꯧꯏ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯑꯣꯖꯥ ꯃꯌꯥꯝꯗꯣ ꯆꯥꯡ ꯅꯥꯏꯅ ꯆꯪꯂꯛꯄ꯭ꯔꯣ ꯆꯪꯂꯛꯑꯦ ꯕꯕꯥ ꯄ꯭ꯔꯃꯣꯗꯅ ꯑꯃꯨꯛ ꯕꯕꯥ ꯑꯗꯨꯒꯤꯗꯤ ꯗꯦꯝꯗꯤ ꯐꯖꯅ ꯇꯥꯛꯑꯦ ꯍꯥꯏꯗꯥꯏ ꯅꯍꯥꯟꯃꯨꯛꯁꯨ ꯏꯕꯦꯝꯃꯅ ꯄꯔꯤꯈꯥ ꯃꯅꯨꯡꯗ ꯉꯛ ꯐꯥꯎꯕ ꯂꯦꯡꯕ ꯌꯥꯗꯦꯅ ꯁꯥꯎꯔꯒ ꯍꯜꯂꯛꯏꯗꯨꯗꯤ ꯑꯇꯩ ꯀꯣꯂꯦꯖꯀꯤꯗꯤ ꯐꯣꯟ ꯄꯨꯁꯤꯟꯕ ꯂꯥꯏꯔꯤꯛ ꯄꯨꯁꯤꯟꯕ ꯂꯣꯏꯅ ꯌꯥꯏ ꯍꯥꯏ ꯗꯦꯝꯒꯤꯗꯤ ꯌꯥꯗꯦꯅ ꯍꯜꯂꯛꯄꯗ ꯁꯥꯎꯔꯤꯗꯨꯗꯤ ꯅꯤꯡꯊꯦꯝꯅ ꯀꯔꯤꯒꯤ ꯁꯥꯎꯔꯤꯕ ꯅꯪꯗꯤ ꯏꯕꯦꯝꯃ ꯗꯦꯝ ꯀꯣꯂꯦꯖꯀꯤ ꯄꯔꯤꯈꯥ ꯈꯨꯇꯧꯗꯣ ꯌꯥꯝꯅ ꯆꯨꯝꯂꯕꯅꯤ ꯐꯔꯦ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯒꯗꯕꯅꯤꯀꯣ ꯕꯕꯥꯅ ꯑꯣꯖꯥ ꯃꯆꯥ ꯑꯃ ꯑꯣꯏꯔꯤꯕꯁꯤꯅꯗꯤ ꯏꯃꯨꯡꯁꯦ ꯄꯨꯕ ꯀꯣꯟꯅꯄꯣꯟꯇꯦ ꯅꯈꯣꯏ ꯃꯇꯤꯛ ꯆꯥꯗꯕ ꯌꯥꯗꯕꯅꯤꯀꯣ ꯑꯣꯖꯥ ꯑꯣꯏꯔꯤꯅꯦꯅ ꯇꯧꯔꯤꯁꯤꯁꯨ ꯔꯤꯒꯨꯂꯔ ꯇꯥꯕ ꯉꯝꯗꯗꯅ ꯂꯩꯔꯦ ꯇꯧꯔꯤꯁꯦ ꯔꯤꯒꯨꯂꯔꯁꯤꯅ ꯇꯥꯔꯗꯤ ꯈꯔꯁꯨ ꯀꯣꯟꯅꯗꯧꯅꯤ ꯏꯃꯨꯡꯁꯦ ꯂꯩꯁꯤꯂꯦꯝꯕꯤ ꯍꯣꯏꯒꯤ ꯏꯃꯨꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯄꯥ ꯅꯤꯡꯊꯦꯝꯒꯤ ꯌꯥꯝꯗ꯭ꯔꯕ ꯇꯣꯂꯣꯞꯇꯨꯅ ꯀꯣꯟꯅꯅꯕ ꯁꯤꯟꯖꯕ ꯏꯃꯨꯡꯅꯤ ꯂꯩꯁꯤꯂꯦꯝꯕꯤꯅ ꯕꯕꯥ ꯑꯩ ꯀꯣꯂꯦꯖꯁꯦ ꯌꯥꯔꯒꯗꯤ ꯍꯣꯡꯂꯒꯦꯕ ꯅꯤꯡꯊꯦꯝꯅ ꯀꯔꯤꯒꯤꯅꯣ ꯌꯥꯔꯣꯏ ꯃꯤꯅ ꯇꯝꯅꯕ ꯐꯪꯗ꯭ꯔꯤꯕ ꯀꯣꯂꯦꯖꯅꯤꯅꯦ ꯗꯦꯝ ꯀꯥꯏꯁꯦ ꯇꯝꯖꯒꯦꯅ ꯃꯤꯅ ꯄꯩꯁꯥ ꯅꯝꯃꯒ ꯇꯝꯃꯤꯕꯅꯤ ꯅꯪꯗꯤ ꯑꯦꯟꯇ꯭ꯔꯥꯟꯁꯇꯁꯨ ꯔꯦꯡ ꯋꯥꯡꯅ ꯂꯥꯛꯏꯅꯦ ꯌꯥꯔꯣꯏ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯕꯁꯨ ꯗꯦꯝꯁꯤꯗ ꯇꯝꯃꯒ ꯍꯦꯟꯒꯠꯄꯅꯦ ꯂꯩꯁꯤꯂꯦꯝꯕꯤ ꯃꯄꯥꯒꯤ ꯋꯥ ꯃꯊꯛꯇ ꯑꯃꯨꯛꯇ ꯈꯨꯝꯖꯕ ꯅꯨꯄꯤ ꯅꯠꯇꯦ ꯁꯨꯞꯅꯇꯒꯤ ꯅꯣꯡꯗꯝꯕ ꯈꯛꯇꯗꯅꯤ ꯃꯥꯅ ꯌꯦꯛꯅꯕꯒꯨꯝ ꯈꯜꯂꯤꯕꯁꯦ ꯑꯇꯩꯗꯗꯤ ꯃꯥ ꯀꯔꯤꯝꯇ ꯇꯝꯊꯤꯕ ꯑꯣꯏꯗꯦ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯑꯌꯨꯛꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯂꯩꯁꯤꯂꯦꯝꯕꯤ ꯕꯤꯠ ꯂꯩꯇ ꯀꯣꯂꯦꯖ ꯂꯥꯛꯏ ꯂꯤꯡꯊꯣꯏ ꯉꯁꯤꯗꯤ ꯑꯅꯧꯕ ꯒꯥꯔꯤ ꯑꯅꯧꯕ ꯗ꯭ꯔꯦꯁꯤꯡ ꯑꯅꯧꯕ ꯐꯦꯁꯤꯌꯦꯜ ꯃꯦꯀꯞ ꯄꯨꯂꯞ ꯆꯦꯟꯖ ꯑꯃꯗ ꯂꯥꯛꯏ ꯂꯩꯁꯤꯂꯦꯝꯕꯤ ꯊꯥꯖ ꯔꯦꯅꯨ ꯄꯨꯡꯉꯛ ꯉꯛꯏ ꯂꯤꯡꯊꯣꯏ ꯗꯥꯏꯔꯦꯛ ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯒ ꯍꯥꯏꯔꯛꯏ ꯂꯤꯡꯊꯣꯏꯅ ꯂꯩꯁꯤ ꯑꯩꯒꯤ ꯁ꯭ꯇꯥꯏꯜꯁꯦ ꯏꯌꯥ ꯌꯥꯗ꯭ꯔꯕꯣ ꯌꯥꯝꯅ ꯐꯣꯔꯃꯦꯜ ꯑꯣꯏꯗ꯭ꯔꯕꯣ ꯂꯩꯁꯤꯅ ꯐꯖꯩꯌꯦ ꯌꯥꯝ ꯀꯦꯊꯔꯛꯏꯀꯣ ꯗꯥꯗꯝꯕꯅ ꯉꯥꯎꯕ ꯁꯣꯏꯔꯔꯣꯏ ꯂꯩꯁꯤꯂꯦꯝꯕꯤꯗꯤ ꯐꯥꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯈꯨꯝꯃꯤ ꯂꯤꯡꯊꯣꯏꯅ ꯑꯗꯨꯅꯦ ꯗꯥꯗꯝꯕꯁꯦ
ꯑꯩꯅ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯎꯠꯇꯕꯁꯤꯗ ꯑꯩꯅ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯂꯩꯕꯁꯤꯗ ꯑꯩꯁꯦ ꯐꯥꯒꯤ ꯐꯔꯥꯡ ꯑꯣꯏꯅ ꯃꯥꯅ ꯈꯜꯂ ꯃꯥꯜꯂꯦ ꯍꯧꯖꯤꯛꯇꯤ ꯃꯥ ꯑꯩꯅ ꯄꯩꯁꯥꯅ ꯂꯩꯔꯒ ꯐꯥꯔꯗꯕꯅꯤ ꯊꯥꯖꯅ ꯑꯃꯨꯛ ꯐꯥꯔꯣ ꯐꯥꯔꯣ ꯄꯩꯁꯥ ꯄꯥꯏꯕꯅꯤꯅ ꯃꯤ ꯃꯆꯥꯗꯤ ꯅꯨꯄꯥ ꯐꯥꯎꯕ ꯄꯩꯁꯥꯅ ꯂꯩꯒꯗꯧꯔꯦꯀꯣ ꯂꯤꯡꯊꯣꯏꯅ ꯑꯃꯨꯛ ꯑꯁ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯔꯦꯅꯨꯅ ꯑꯃꯨꯛ ꯁꯦꯁ ꯅꯩꯔꯦꯀꯣ ꯗꯥꯗꯝꯕ ꯉꯥꯎꯍꯜꯂꯒꯦ ꯃꯇꯥꯒꯨꯝ ꯇꯧꯔꯦꯅꯦ ꯅꯪꯒꯤ ꯁ꯭ꯇꯥꯏꯜꯁꯤꯗꯤ ꯂꯤꯡꯊꯣꯏ ꯂꯩꯁꯤꯒꯤ ꯊꯃꯣꯏ ꯌꯧꯅ ꯐꯥꯎꯍꯟꯒꯗꯕ ꯋꯥ ꯍꯥꯏꯍꯧꯔꯒꯦ ꯃꯇꯥꯒꯨꯝ ꯍꯥꯏꯕ ꯍꯧꯔꯛꯏ ꯂꯤꯡꯊꯣꯏꯅ ꯗꯥꯗꯝꯕꯁꯦ ꯀꯣꯂꯦꯖꯁꯤꯗ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃꯗꯤ ꯌꯥꯎꯔꯕ ꯃꯥꯜꯂꯤ ꯅꯠꯇ꯭ꯔꯣ ꯊꯥꯖꯅ ꯃꯥꯜꯂꯦ ꯀꯅꯥꯕꯨ ꯑꯣꯏꯔꯖꯥꯠꯅꯣ ꯔꯦꯅꯨꯅ ꯑꯃꯨꯛ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯔꯛꯇꯗꯤ ꯃꯥꯟꯗꯦ ꯂꯩꯁꯤꯅ ꯑꯗꯣ ꯅꯪꯅ ꯉꯝꯅꯕ ꯃꯨꯜꯂꯒ ꯀꯣꯏꯌꯨ ꯀꯩꯅꯣ ꯂꯩꯁꯤꯂꯦꯝꯕꯤ ꯀꯔꯤꯝꯇ ꯈꯟꯗꯅ ꯑꯗꯨꯝ ꯐꯥꯒꯤ ꯇꯧꯏ ꯂꯤꯡꯊꯣꯏꯅ ꯑꯩꯅ ꯈꯟꯕꯗꯗꯤ ꯑꯩꯈꯣꯏ ꯃꯔꯤꯒꯤ ꯃꯔꯛꯁꯤꯗ ꯑꯃꯗꯤ ꯌꯥꯎꯔꯦ ꯊꯥꯖ ꯀꯩꯕ ꯍꯧꯖꯤꯛꯀꯤꯗꯣ ꯔꯦꯅꯨꯅ ꯀꯃꯥꯏꯅꯅꯣ ꯍꯥꯏꯁꯦ ꯂꯩꯁꯤ ꯏꯁ ꯀꯅꯥꯅꯣ ꯍꯥꯏꯁꯤꯕꯣ ꯂꯤꯡꯊꯣꯏꯅ ꯈꯪꯗꯦꯗ ꯃꯥꯒꯤ ꯉꯔꯥꯡꯒꯤ ꯃꯑꯣꯡꯗꯣ ꯑꯩꯈꯣꯏ ꯃꯔꯤꯁꯤꯒꯤ ꯃꯅꯨꯡꯗ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯠꯌꯦꯡ ꯊꯝꯕꯗꯤ ꯂꯩꯁꯤꯂꯦꯝꯕꯤꯗ ꯇꯥꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯃꯥꯅ ꯄꯥꯝꯂꯤꯕ ꯅꯨꯄꯤꯗꯣ ꯄꯩꯁా ꯀꯌꯥꯝ ꯄꯥꯏꯕꯅꯣ ꯃꯁꯛ ꯀꯌꯥꯝ ꯐꯖꯕꯅꯣ ꯁꯤꯅꯤ ꯑꯩꯅ ꯈꯪꯅꯤꯡꯉꯤꯁꯦ ꯅꯨꯄꯤꯗꯣ ꯂꯩꯔꯒ ꯍꯥꯠꯇꯣꯛꯈ꯭ꯔꯁꯨ ꯍꯥꯠꯇꯣꯛꯈ꯭ꯔꯒꯦ ꯁꯤꯅꯤ ꯂꯩꯁꯤꯂꯦꯝꯕꯤ ꯂꯤꯡꯊꯣꯏꯅ ꯅꯣꯡꯗꯝꯕꯅ ꯄꯥꯝꯂꯤꯁꯦ ꯃꯥꯅꯦꯁꯨ ꯍꯥꯏꯔꯒ ꯗꯝꯕꯅ ꯄꯥꯝꯂꯤꯕ ꯅꯨꯄꯤꯗꯣ ꯂꯩꯔꯒ ꯍꯥꯠꯇꯣꯛꯈ꯭ꯔꯁꯨ ꯍꯥꯠꯇꯣꯛꯀꯦ ꯍꯥꯏꯅ ꯇꯧꯔꯛꯄꯗꯨꯗ ꯄꯤꯡ ꯂꯥꯎꯈ꯭ꯔꯦ ꯋꯥ ꯉꯥꯡꯒꯦ ꯇꯧꯔꯛꯏ ꯍꯥꯏꯐꯦꯠꯇꯤ ꯐꯥꯖꯤꯟꯖꯩ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯖꯔꯤ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯍꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ